ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯊꯝꯊꯥꯒꯤ ꯏꯪꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯍꯔꯒꯤ ꯅꯤꯟꯈꯣꯡꯕ ꯈꯣꯟꯖꯦꯜ ꯇꯥꯔꯝꯕꯗꯨꯁꯨ ꯊꯦꯡꯂꯛꯂꯕ ꯑꯣꯏꯕꯅ ꯆꯞ ꯂꯦꯞꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯃꯥꯒꯤ ꯃꯉꯥꯜꯗꯨꯅ ꯄꯨꯡꯉꯥꯟ ꯍꯦꯛ ꯉꯥꯜꯂꯤ꯫ ꯂꯨꯋꯥꯡꯗꯨ ꯂꯝꯕꯤꯗ ꯃꯊꯟꯇ ꯇꯞꯅ ꯂꯥꯛꯏ꯫ ꯂꯝꯕꯤ ꯇꯥꯛꯂꯤꯕ ꯊꯥꯕꯜ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯇꯨꯅ ꯆꯠꯂꯝꯂꯤꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯥꯕꯜꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯊꯟꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯁꯨ ꯃꯥꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯅꯍꯥꯛ ꯈꯛꯇꯅꯤ꯫ ꯊꯥꯁꯤ ꯃꯇꯝ ꯑꯣꯏꯈꯤꯕꯗ ꯅꯪꯅ ꯊꯣꯛꯂꯛꯇꯕꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ? ꯍꯪꯂꯁꯨ ꯈꯨꯝꯂꯔꯣꯏ ꯈꯪꯅ ꯂꯦꯞꯄ ꯂꯩꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯕꯤ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤꯕꯤ ꯂꯩꯅꯥꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯇꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯦ, ꯀꯩꯅꯣ ꯏꯆꯥ, ꯅꯪꯅ ꯃꯪꯒꯣꯜꯁꯤꯗ ꯁꯤꯡꯖꯨ ꯇꯣꯠꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯏꯃꯨꯡꯗ ꯆꯥꯔꯨꯕ ꯌꯥꯗ꯭ꯔꯣ? ꯇꯥꯆꯧ, ꯏꯃꯨꯡꯗ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯈꯠꯅꯍꯧꯕꯅꯦ꯫ ꯃꯣꯏ ꯈꯠꯅꯕꯗꯣ ꯇꯥꯅꯤꯡꯗꯕꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯅꯤ꯫ ꯁꯤꯡꯖꯨ ꯆꯥꯁꯤ ꯇꯥꯆꯧ, ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯑꯩꯅ ꯇꯣꯠꯄꯅꯤꯅ꯫ ꯍꯣꯏꯅꯦ, ꯑꯩꯈꯣꯏ ꯏꯆꯜꯅ ꯇꯣꯠꯄꯁꯦ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯇꯥꯆꯧꯗ ꯑꯝꯇ ꯏꯜꯍꯧꯁꯦ, ꯑꯩ ꯈꯨꯠ ꯍꯥꯝꯕ ꯇꯜꯂꯦ꯫ ꯁꯤ ꯇꯥꯆꯧ, ꯌꯥ ꯀꯥꯊꯣꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯡꯖꯨꯗꯨ ꯏꯜꯂꯤ꯫ ꯂꯨꯋꯥꯡꯁꯨ ꯅꯣꯛꯂꯒ ꯍꯥꯎꯏ ꯍꯥꯏꯅ ꯃꯆꯟꯅꯨꯄꯤꯗ ꯂꯛꯅꯔꯤ꯫ ꯃꯃꯥꯗꯣ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗꯒꯤ ꯈꯪꯂꯧ ꯂꯧꯔꯛꯏ꯫ ꯍꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ? ꯍꯣꯏ ꯃꯥ, ꯈꯪꯉꯦ꯫ ꯀꯩꯅꯣ ꯏꯃꯥ? ꯇꯥꯆꯧꯗ ꯁꯤꯡꯖꯨ ꯏꯜꯂꯝꯕꯅꯤ ꯈꯪꯂꯧ ꯂꯧꯈꯠꯂꯛꯏꯗꯨ ꯀꯩꯅꯣ? ꯉꯥꯎꯔꯕꯣ? ꯁꯤꯡꯖꯨ ꯆꯥꯕꯗ ꯅꯪꯅ ꯑꯃꯨꯛ ꯏꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯍꯦ ꯃꯤꯔꯦꯝ, ꯅꯪꯁꯨ ꯂꯥꯛꯂꯕꯗꯤ ꯅꯁꯥꯒꯤ ꯀꯥꯗ ꯆꯪꯕ ꯌꯥꯗꯕ꯭ꯔꯣ? ꯑꯉꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯝꯗꯅ ꯁꯤꯡꯖꯨ ꯏꯜꯍꯜꯂꯤ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯑꯣꯏꯔꯝꯒꯅꯤꯕ꯫ ꯏꯃꯥ, ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨ ꯀꯩꯅꯣ? ꯇꯥꯆꯧꯗ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯕꯗꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯇꯨꯝ ꯂꯩꯌꯨ, ꯅꯪ ꯀꯔꯤ ꯈꯪꯒꯦ? ꯍꯥ? ꯏꯃꯥ, ꯀꯅꯥꯒꯤ ꯏꯃꯥꯅꯣ? ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯃꯆꯥꯔꯣ? ꯀꯧꯔꯛꯀꯅꯨ ꯏꯃꯥꯒ ꯑꯃꯠꯇ꯫ ꯏꯕꯦꯝꯃ, ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯍꯩꯃꯥ, ꯆꯪꯗꯦꯅꯦ꯫ ꯆꯪꯉꯣꯗꯤ ꯀꯣꯛ ꯆꯪꯉꯣꯗꯅ꯫ ꯂꯩꯅꯥꯗꯣ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯒ ꯏꯃꯨꯡꯗ ꯏꯟꯁꯤꯟꯈꯤ꯫ ꯂꯨꯋꯥꯡ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯃꯥꯗꯣ ꯂꯨꯋꯥꯡꯗ ꯁꯥꯎꯅ ꯌꯦꯡꯂꯒ, ꯑꯉꯥꯡꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯛꯑꯕꯅꯤ꯫ ꯅꯪꯅ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯑꯗꯨꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥ꯫ ꯏꯃꯥ, ꯑꯩ ꯑꯗꯨꯝꯕ ꯑꯔꯥꯟꯕ ꯊꯨꯀꯠꯆ ꯋꯥꯈꯜꯗꯣ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯏꯆꯜꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯜꯗꯧꯅ ꯅꯨꯡꯁꯤ꯫ ꯑꯉꯥꯡꯁꯤꯗ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯂꯛꯅꯕꯁꯤ ꯌꯥꯗꯕ꯭ꯔꯥ ꯏꯃꯥ? ꯌꯥꯗꯦ, ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ꯫ ꯍꯩ, ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯅꯠꯇ꯭ꯔꯁꯨ ꯅꯕꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨꯗꯤ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯏꯅꯦꯍꯦ꯫ ꯁꯛꯇꯥ ꯑꯁꯤꯒ ꯀꯔꯤ ꯊꯣꯛꯑꯦꯅ? ꯅꯣꯡ ꯉꯥꯟꯕꯗꯩ ꯊꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔ ꯍꯜꯂꯛꯑꯅꯤ꯫ ꯃꯤꯔꯦꯝ ꯑꯣꯏꯅ ꯏꯃꯨꯡꯁꯤ ꯂꯩꯁꯤꯜꯂꯒ ꯆꯥꯛꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯈ꯭ꯔꯅꯤ꯫ ꯋꯥꯏ ꯆꯤꯜꯂꯦ ꯏꯃꯨꯡꯁꯦ, ꯀꯥꯟꯅꯗꯕ ꯃꯤꯅ ꯄꯤꯛ ꯊꯜꯂꯦ꯫ ꯋꯥꯍꯩ ꯈꯔ ꯉꯥꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯋꯥꯡ ꯁꯥꯎꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯣꯡꯗꯣ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯞꯅ ꯇꯥꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯏꯃꯥ, ꯅꯪ ꯅꯆꯥ ꯑꯩꯕꯨꯗꯤ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ? ꯅꯪꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯅꯅꯥꯛꯇ ꯄꯨꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯆꯥ ꯄꯥꯡꯒꯜ ꯊꯣꯛꯇ꯭ꯔꯦ ꯏꯃꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯌꯨꯝꯁꯤꯗ ꯏꯃꯥꯅꯤ ꯍꯥꯏꯅ ꯄꯥꯕꯨꯡꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤꯅ ꯑꯩꯕꯨ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯅꯕ ꯉꯥꯡꯉꯤꯕ꯫ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ? ꯏꯃꯥ, ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ꯫ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯝꯇ ꯈꯪꯕꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥꯗꯣ ꯃꯕꯨꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯊꯤꯜꯂꯛꯏ꯫ ꯇꯥꯆꯧ, ꯆꯥꯛ ꯊꯤꯔꯦ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯜ, ꯅꯣꯏ ꯆꯥꯊꯣꯛꯎ, ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯊꯣꯡꯗ ꯃꯀꯣꯛ ꯉꯥꯊꯔꯒ, ꯇꯥꯆꯧ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ, ꯏꯆꯤꯛ ꯆꯤꯛꯏ꯫ ꯂꯥꯛꯑꯣꯕ ꯇꯥꯆꯧ, ꯏꯃꯥꯅ ꯉꯥꯡꯉꯁꯨ ꯇꯥꯆꯧꯒꯤ ꯃꯤꯆꯪ ꯆꯪꯒꯦ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯏꯪꯈ꯭ꯔꯅꯤꯌꯦ꯫ ꯂꯨꯋꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯂꯩꯅꯥ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ,
ꯇꯥꯆꯧ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯇꯥꯆꯧꯗ ꯑꯗꯨꯝ ꯊꯤꯅ ꯉꯥꯡꯉꯤ ꯑꯩꯅ ꯅꯣꯡꯃ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯏꯃꯥꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯃꯃꯥꯏꯗ ꯍꯩꯖꯤꯟꯗꯣꯏꯅꯤ ꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯃꯥꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯂꯥꯎ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯣꯏ ꯃꯆꯥꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯃꯄꯥꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯈꯩ ꯀꯩꯁꯨ ꯍꯥꯏꯔꯝꯗꯕ ꯃꯃꯥꯗꯨ ꯂꯨꯋꯥꯡ ꯆꯪꯂꯛꯄ ꯎꯕꯗ ꯁꯧ ꯁꯧ ꯂꯥꯎꯈꯠꯂꯛꯏ ꯂꯩꯅꯥꯁꯨ ꯆꯪꯗꯨꯅ ꯐꯝꯈ꯭ꯔꯦ ꯃꯃꯥꯅ ꯂꯨꯋꯥꯡꯗ ꯆꯥꯛ ꯄꯨꯈꯝꯗꯨ ꯏꯟꯕꯣꯏ ꯂꯪꯕꯣꯏ ꯇꯧꯔꯒ ꯄꯤ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯐꯖꯅ ꯇꯧꯕ ꯌꯥꯗꯕ ꯆꯥꯛꯁꯦ ꯃꯈꯥꯗ ꯂꯣꯏ ꯇꯥꯔꯦ ꯆꯥꯛ ꯃꯔꯨ ꯑꯃꯅꯤ ꯈꯛ ꯇꯥꯕꯁꯤꯗ ꯑꯁ ꯃꯨꯠꯂꯅꯤꯍꯦ ꯁꯩꯇ ꯈꯨꯠꯁꯦ ꯁꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯒꯤ ꯃꯄꯥ ꯌꯧꯅꯕ ꯏꯟꯕꯅꯤ ꯀꯩꯅꯣ ꯃꯤꯔꯦꯝ ꯆꯥꯛ ꯄꯤꯕꯗꯕꯨ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯄꯤꯈꯣ ꯍꯥꯏꯔꯤꯔꯣ ꯏꯃꯥ ꯌꯥꯔꯦꯕ ꯅꯨꯡꯇꯤꯒꯤ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯤꯗꯣ ꯋꯥꯗ꯭ꯔꯣ ꯀꯩꯁꯨ ꯍꯥꯏꯗꯕ ꯇꯥꯆꯧꯁꯤꯗ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯈꯠꯅꯕ ꯍꯧꯅꯤꯕ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯏꯟꯁꯥꯡꯗꯣ ꯄꯤꯔꯣꯁꯦ ꯁꯤꯅ ꯇꯥꯆꯧꯒꯤꯔꯣ ꯑꯦ ꯁꯤꯗꯤ ꯁꯦꯕꯣꯠ ꯏꯔꯣꯟꯕꯅꯤꯅ ꯇꯥꯆꯧꯗꯤ ꯁꯦꯕꯣꯠ ꯆꯥꯕ ꯌꯥꯗ꯭ꯔꯤꯗꯨꯗꯤ ꯏꯃꯥ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯀꯩꯒꯤ ꯁꯦꯕꯣꯠ ꯆꯥꯕ ꯌꯥꯗꯕꯅꯣ ꯃꯊꯤꯕꯣꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕꯒꯤ ꯌꯥꯗꯦꯅ ꯍꯥꯏꯖꯤꯟꯅꯔꯤꯅꯤ ꯃꯥꯏ ꯆꯥꯖꯁꯅꯤ ꯄꯤꯈ꯭ꯔꯣ ꯍꯩꯃ ꯄꯤꯈ꯭ꯔꯣꯗꯤ ꯀꯣꯡ ꯄꯤꯈ꯭ꯔꯣꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯒꯤ ꯏꯟꯁꯥꯡ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯃꯨꯜꯂꯒ ꯂꯥꯛꯇꯨꯅ ꯏꯟꯁꯤꯜꯂꯛꯏ ꯂꯨꯋꯥꯡꯅ ꯐꯝꯂꯤꯕ ꯃꯄꯥ ꯑꯗꯨꯗ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯏꯟꯁꯤꯜꯂꯛꯄꯗꯨꯗ ꯏꯟꯁꯥꯡꯗꯣ ꯈꯔꯁꯨ ꯍꯩꯗꯣꯛꯏ ꯃꯄꯥꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯂꯨꯋꯥꯡꯗꯣ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯁꯥꯎꯅꯤꯡꯕꯗꯨ ꯐꯨꯗꯣꯔꯛꯏ ꯏꯃꯥꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯌꯨꯝꯁꯤꯗ ꯏꯃꯥꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯅ ꯍꯥꯟꯅ ꯂꯩꯔꯛꯂꯕꯅꯤ ꯏꯄꯥꯅ ꯄꯨꯁꯤꯜꯂꯛꯄꯒꯤ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯡꯊꯤꯔꯤꯕ ꯑꯩ ꯁꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯤ ꯏꯁ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯒ ꯀꯩꯗꯧꯔꯕ ꯑꯩ ꯐꯨꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯦ ꯅꯃꯥꯗꯨꯅ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯂꯪꯊꯣꯛꯂꯝꯕꯗꯒꯤ ꯑꯩꯅ ꯌꯣꯛꯄꯤꯔꯤꯕ ꯈꯪꯉꯤꯗꯅ ꯄꯤꯛꯂꯤꯉꯩꯗ ꯅꯃꯥ ꯀꯧꯔꯒ ꯀꯞꯄꯒ ꯂꯩꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯅꯤꯡꯂꯕꯗꯤ ꯌꯨꯝꯁꯤꯗꯒꯤ ꯆꯠꯄꯤꯈ꯭ꯔꯣ ꯉꯥꯡꯉꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯂꯩꯌꯨ ꯁꯛꯇꯥ ꯑꯁꯤꯒ ꯃꯃꯥ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏꯅꯦ ꯑꯁꯥꯎꯕ ꯈꯥꯡꯁꯤꯜꯂꯒ ꯂꯩꯔꯝꯕ ꯂꯨꯋꯥꯡꯗꯨ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ ꯐꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯄꯥꯅ ꯁꯥꯎꯅ ꯈꯝꯂꯛꯏ ꯍꯩ ꯀꯩꯒꯤꯅꯣ ꯅꯪ ꯆꯥꯛ ꯂꯪꯉꯤꯁꯦ ꯑꯩꯅ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯑꯣꯏ ꯌꯨꯝꯁꯤꯗ ꯅꯄꯥ ꯑꯃ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤꯕꯁꯤ ꯈꯪꯖꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯂꯩꯅꯥꯗꯨ ꯄꯥꯈꯠꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯦꯞꯄꯤ ꯃꯃꯥꯗꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯂꯨꯋꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯂꯨꯋꯥꯡꯅ ꯏꯄꯥꯅꯤ ꯍꯥꯏꯕꯒꯤ ꯃꯒꯨꯜ ꯃꯥꯡꯈ꯭ꯔꯕ ꯅꯉꯣꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯃꯤꯅꯨꯡꯁꯤꯁꯨ ꯄꯣꯛꯂꯨꯗꯦ ꯎꯁꯤꯠꯐꯝꯁꯨ ꯊꯣꯛꯇꯦ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯉꯁꯤ ꯄꯥꯕꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄꯤ ꯅꯨꯄꯤꯁꯤꯅ ꯊꯤꯅ ꯉꯥꯡꯍꯜꯂꯤꯕꯁꯦ ꯀꯅꯥꯒꯤ ꯃꯔꯥꯜ ꯏꯃꯥꯗꯨꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯏꯃꯥꯗ ꯃꯤꯅꯨꯡꯁꯤ ꯎꯠꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯏꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯕꯦꯕꯥꯔꯁꯨ ꯊꯝꯗꯦ ꯑꯗꯨꯒ ꯌꯨꯝꯁꯤꯗꯒꯤ ꯑꯩꯕꯨ ꯆꯠꯈꯤꯅꯕ ꯇꯣꯏꯅ ꯇꯥꯜꯂꯤꯕ ꯅꯨꯄꯤ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ ꯑꯩ ꯏꯃꯥꯗꯣ ꯅꯪꯒꯨꯝꯅ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯕꯗꯣ ꯏꯄꯥꯁꯤꯅ ꯅꯪꯕꯨ ꯂꯣꯟꯅ ꯂꯧꯔꯦ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗꯅꯤ ꯑꯩꯒꯤ ꯏꯃꯥꯗ ꯅꯪ ꯀꯨꯝꯕꯤꯕꯅ ꯑꯣꯛꯇꯕꯤ ꯍꯥꯏꯕꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯃꯈꯣꯏ ꯃꯄꯥ ꯅꯆꯥ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯉꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯜꯂꯕ ꯅꯠꯇ꯭ꯔꯕ ꯐꯩ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯅꯤꯕ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯀꯔꯤ ꯆꯠꯇꯧꯔꯤꯕꯅꯣ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯃꯃꯥ ꯃꯄꯥꯗ ꯀꯔꯤ ꯉꯥꯡꯒꯅꯤ ꯍꯥꯏꯒꯅꯤ ꯈꯪꯗꯕ ꯃꯆꯥꯁꯤꯒꯤ ꯋꯥꯔꯛꯄ ꯇꯥꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯅꯤ ꯋꯥꯔꯛꯄ ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯍꯟꯒꯦꯔꯥ ꯐꯨꯍꯟꯒꯦꯔꯥ ꯂꯥꯛꯍꯟꯅꯤꯡꯕ ꯃꯤ ꯂꯥꯛꯍꯜꯂꯨ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯩꯕꯨ ꯋꯥꯔꯛꯀꯅꯤꯅ ꯂꯥꯛꯂꯤ ꯃꯈꯣꯏꯗꯣ ꯃꯣꯏ ꯑꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦ ꯃꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯟꯒꯦ ꯍꯩ ꯈꯨꯝꯈꯤꯗ꯭ꯔꯥ ꯈꯨꯝꯈꯤꯗ꯭ꯔꯣ ꯊꯥꯖꯤꯜꯂꯣ ꯑꯃꯨꯛꯀꯁꯨ ꯊꯥꯖꯤꯜꯂꯨꯅꯤ ꯃꯄꯥ ꯅꯪꯕꯣ ꯅꯃꯥꯗ ꯍꯧꯖꯤꯛꯃꯛ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯤꯕ꯭ꯔꯣ ꯁꯠ ꯍꯥꯏꯌꯨ ꯑꯩꯅ ꯂꯥꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯏ ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯕ ꯂꯩꯔꯣꯏ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯅꯤ ꯅꯈꯣꯏꯅ ꯂꯩꯍꯟꯅꯤꯡꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯁꯨꯈꯣꯡꯒꯣꯜ ꯇꯥꯔꯣꯏ ꯅꯈꯣꯏꯅ ꯁꯤꯔ ꯐꯥꯎꯕ ꯂꯥꯛꯑꯣꯏ ꯑꯩꯕꯨꯁꯨ ꯉꯁꯤꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯕꯅꯤ ꯂꯨꯋꯥꯡꯗꯨ ꯁꯥꯎꯅ ꯆꯠꯀꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯂꯩꯅꯥꯅ ꯃꯄꯤꯔꯥ ꯆꯦꯟꯗꯨꯅ ꯇꯞꯅ ꯀꯧꯔꯛꯏ ꯇꯥꯆꯧ ꯆꯠꯀꯦ ꯇꯧꯔꯝꯕ ꯂꯨꯋꯥꯡꯒꯤ ꯃꯈꯣꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯥꯆꯧ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯂꯗꯣꯏꯔꯣ ꯑꯩꯗꯤ ꯏꯁꯩ ꯇꯝꯕ ꯆꯠꯄꯗ ꯇꯥꯆꯧꯅ ꯅꯨꯡꯇꯤꯒꯤ ꯊꯤꯟꯕꯤꯕꯗꯣ ꯇꯥꯆꯧ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯊꯤꯟꯕꯤꯗꯣꯏꯅꯣ ꯅꯪ ꯆꯠꯈꯤꯅꯨ ꯇꯥꯆꯧ ꯂꯝꯍꯦꯟꯕꯤꯌꯥ
ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯥꯝꯃꯤꯗꯤ ꯅꯄꯥꯅ ꯁꯥꯎꯔꯒ ꯇꯥꯟꯈ꯭ꯔꯕꯁꯤꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯁꯥꯔꯒ ꯑꯃꯨꯛ ꯈꯥꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯇꯥꯆꯧ ꯂꯥꯟꯗꯦ ꯏꯃꯥ ꯇꯥꯆꯧꯅ ꯉꯁꯤ ꯐꯥꯎ ꯑꯔꯥꯟꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯄꯥꯕꯨꯡꯅ ꯇꯥꯆꯧꯗ ꯈꯨꯕꯥꯛꯅ ꯊꯥꯕꯒꯤ ꯃꯔꯝꯁꯨ ꯆꯥꯗꯦ ꯇꯨꯃꯤꯟ ꯇꯥꯅꯤꯡꯗꯦ ꯂꯥꯎ ꯁꯤꯗ ꯂꯥꯎ ꯍꯩꯃ ꯂꯥꯛꯑꯣꯗꯤ ꯂꯥꯛꯑꯣꯗꯅ ꯆꯠꯈꯤꯕ ꯃꯤꯗ ꯀꯅꯥꯅ ꯈꯥꯝꯃꯣ ꯍꯥꯏ ꯑꯩꯅ ꯄꯣꯛꯄ ꯏꯆꯥꯅꯦ ꯍꯥꯏꯕ ꯄꯥꯛꯆꯥꯈꯤꯗ꯭ꯔꯦꯅꯦꯍꯦ ꯃꯁꯦ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗ ꯂꯨꯋꯥꯡꯗꯨ ꯊꯣꯛꯈ꯭ꯔꯦ ꯃꯆꯜ ꯃꯥꯅ ꯈꯥꯝꯂꯛꯄꯗ ꯃꯤꯅꯨꯡꯁꯤ ꯎꯠꯇꯨꯅ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯝꯕ ꯃꯈꯣꯡꯗꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯦꯞꯈꯤꯕꯅꯤ ꯃꯇꯥꯡ ꯆꯥꯗꯨꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯃꯄꯥꯕꯨꯗꯤ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯦꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯂꯒ ꯃꯈꯣꯡꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ ꯁꯍꯔꯗꯒꯤ ꯂꯥꯞꯅ ꯆꯠꯂꯒ ꯂꯩꯕ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜꯗꯨ ꯇꯥꯟꯅ ꯑꯁꯨꯝ ꯂꯥꯛꯏ ꯈꯨꯟꯖꯤꯜ ꯑꯗꯨꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯀꯣꯛꯇ ꯄꯣꯠꯌꯣꯝ ꯑꯆꯧꯕ ꯊꯥꯡꯒꯠꯇꯨꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯀꯔꯤꯁꯨ ꯌꯦꯡꯁꯤꯜꯂꯨꯗ ꯂꯨꯋꯥꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯂꯥꯟꯈꯠꯂꯒ ꯆꯠꯈꯤ ꯉꯥꯟꯕꯤꯅ ꯈꯪꯒꯧ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯈꯨꯜꯂꯣꯝꯗ ꯆꯠꯀꯗꯧꯔꯤꯔꯥ ꯏꯃꯥ ꯍꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯁꯤ ꯃꯝꯁꯤꯜꯂꯛꯄꯁꯤꯗ ꯏꯃꯥ ꯏꯆꯥꯈꯛ ꯂꯝꯕꯤꯁꯦ ꯆꯠꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯏꯃꯥ ꯀꯅꯥꯅꯣ ꯀꯩꯅꯣꯁꯨ ꯈꯪꯗꯅ ꯀꯩꯒꯤ ꯍꯥꯏꯔꯤꯅꯣ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯕꯥꯅꯤ ꯁꯨꯔꯤꯁꯤꯗꯤ ꯀꯔꯤ ꯀꯤꯔꯤꯒꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯕ ꯋꯥꯗꯨ ꯂꯨꯋꯥꯡꯁꯨ ꯇꯥꯏ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯀꯤꯔꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ ꯅꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯂꯩꯍꯧ ꯍꯧꯖꯤꯛꯁꯦ ꯊꯦꯡꯂꯕꯅꯤ ꯅꯨꯄꯤ ꯉꯥꯛꯇ ꯃꯝꯂꯕ ꯂꯝꯕꯤꯁꯦ ꯆꯠꯄꯗꯣ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯄ ꯑꯃꯨꯛ ꯍꯧꯏ ꯃꯃꯥ ꯃꯆꯥꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯏꯟꯅꯩ ꯉꯥꯟꯕꯤꯅ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗꯒꯤ ꯂꯥꯛꯄꯁꯨ ꯃꯥꯜꯂꯤ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯑꯩꯒꯤꯗꯤ ꯑꯔꯥꯏꯕꯅꯤ ꯏꯅꯦꯈꯣꯏꯕꯨ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯁꯍꯔꯗꯒꯤꯅꯦ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯈꯨꯜꯁꯤ ꯇꯥꯅ ꯆꯦꯟꯕ ꯍꯋꯥ ꯒꯥꯔꯤꯗꯣ ꯊꯦꯡꯅ ꯊꯧꯒꯠꯂꯛꯄꯗꯨꯗ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯕ ꯅꯤꯡꯊꯝ ꯊꯥꯒ ꯑꯣꯏꯔꯦ ꯖꯔ ꯖꯔ ꯍꯦꯛꯇ ꯃꯝꯁꯤꯟꯈꯤ ꯂꯨꯋꯥꯡ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯈꯤ ꯂꯥꯡꯂꯦꯟꯅ ꯂꯨꯋꯥꯡꯒꯤ ꯃꯁꯛꯇꯨꯕꯨ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯑꯃꯃ ꯃꯔꯛꯇꯨꯗ ꯐꯖꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯄꯥꯛ ꯑꯆꯧꯕ ꯂꯩꯔꯤꯕꯗꯨꯗ ꯅꯨꯄꯥ ꯑꯃꯗ ꯃꯈꯣꯏ ꯈꯔ ꯑꯣꯝꯁꯤꯜꯂꯒ ꯐꯨꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯋꯥꯡꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯦꯟꯁꯤꯜꯂꯒ ꯈꯝꯅꯤꯡꯂꯨꯕ ꯄꯣꯛꯇꯦ ꯂꯝꯄꯥꯛꯂꯣꯝꯗꯒꯤ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯅꯨꯄꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥ ꯊꯋꯥꯟꯒꯤ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯅꯦꯍꯦ ꯀꯅꯥꯒ ꯑꯃꯨꯛ ꯈꯠꯅꯔꯤ ꯖꯥꯠꯅꯣꯅꯦ ꯃꯊꯟꯇꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯏꯃꯥ ꯏꯆꯥꯗ ꯈꯥꯝꯂꯨꯗꯧꯗꯨꯁꯨ ꯌꯥꯔꯔꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯋꯥꯡ ꯐꯤꯡꯅ ꯂꯝꯄꯥꯛꯂꯣꯝꯗ ꯆꯪꯈꯤ ꯊꯋꯥꯟꯗꯨ ꯐꯨꯔꯝꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯤꯡꯊꯣꯛꯂꯒ ꯀꯤꯟꯗꯨꯅ ꯖꯣꯞ ꯖꯣꯞ ꯊꯤꯟꯖꯤꯜꯂꯤ ꯃꯌꯨꯝꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯂꯥꯛꯄ ꯑꯁꯥꯎꯕꯁꯤꯡꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯅ ꯂꯣꯏꯅ ꯍꯩꯊꯈ꯭ꯔꯦ ꯊꯋꯥꯟꯁꯨ ꯂꯨꯋꯥꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨꯅ ꯃꯊꯟꯇꯒ ꯐꯨꯅꯕꯗ ꯂꯨꯋꯥꯡꯅ ꯍꯦꯟꯅ ꯂꯥꯛꯆꯕꯒꯨꯝꯁꯨ ꯇꯧꯏ ꯅꯨꯄꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯂꯨꯋꯥꯡꯅ ꯆꯦꯟꯁꯤꯜꯂꯒ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ ꯊꯋꯥꯟꯅ ꯆꯪꯂꯛꯂꯒ ꯂꯨꯋꯥꯡꯕꯨ ꯆꯤꯡꯊꯣꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯃꯤ ꯁꯤꯕ ꯇꯥꯔꯦ ꯅꯪꯒꯤ ꯈꯨꯕꯨꯁꯦ ꯌꯥꯔꯦ ꯃꯤꯇꯣ ꯂꯨꯋꯥꯡꯗ ꯑꯣꯟꯊꯣꯔꯛꯏ ꯊꯋꯥꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯅꯪꯕ ꯑꯩꯗꯤ ꯃꯉꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯥꯝꯗꯣꯛꯏꯅꯤ ꯑꯩꯁꯨ ꯉꯛꯄꯨꯗꯤ ꯉꯛꯑꯦꯕ ꯃꯉꯥꯜꯅ ꯁꯨꯃꯥꯏꯅ ꯊꯧꯅꯥ ꯐꯅ ꯃꯤ ꯐꯨꯕ ꯆꯪꯉꯛꯑꯣꯏꯁꯤ ꯉꯥꯟꯕꯤꯅ ꯍꯩ ꯊꯋꯥꯟ ꯏꯅꯦ ꯉꯥꯟꯕꯤ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟꯁꯨ ꯌꯥꯔꯣꯏꯔꯣ ꯀꯩꯅꯣ ꯅꯣꯏꯗꯤ ꯀꯔꯥꯏ ꯆꯠꯂꯨꯏꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯁꯍꯔꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤ ꯈꯠꯅꯔꯤꯕ꯭ꯔꯣ ꯈꯠꯅꯗꯦꯗ ꯁꯨꯝ ꯃꯤ ꯎꯁꯤꯠꯇꯕꯗꯨꯗ ꯃꯔꯩ ꯌꯦꯠꯅꯔꯛꯄꯗꯒꯤ ꯐꯨꯅꯔꯝꯃꯤꯅꯤ ꯃꯉꯥꯜꯁꯨ ꯌꯥꯎꯕꯅꯤ ꯃꯥꯗꯤ ꯃꯕꯨꯛ ꯐꯕꯅꯤꯅ ꯏꯊꯟꯗ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯆꯥꯄꯣꯠꯇꯣ ꯆꯥꯔꯒ ꯂꯩꯍꯧ ꯐꯔꯦ ꯐꯔꯦ ꯏꯅꯦꯈꯣꯏ ꯌꯥꯎꯔꯤꯀꯥꯟꯁꯤꯗꯅꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤꯡꯁꯦ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯕꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯈꯣꯏꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ ꯊꯋꯥꯟꯗꯤ ꯋꯥ ꯉꯥꯡꯈꯤꯕꯗꯒꯤ ꯃꯆꯤꯟꯗꯨ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇꯦ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯂꯒ ꯑꯗꯨꯝ ꯆꯠꯂꯤ ꯂꯨꯋꯥꯡꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯆꯠꯂꯤ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯨ ꯌꯧꯔꯗꯨ ꯂꯩꯍꯧꯔꯤ ꯊꯋꯥꯟꯒ ꯂꯨꯋꯥꯡꯒꯗꯨ ꯑꯁꯨꯝ ꯂꯥꯛꯏ ꯊꯋꯥꯟꯅ ꯏꯇꯥꯎꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯩꯕꯨ ꯉꯁꯥꯏ ꯀꯟꯕꯤꯔꯛꯄꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯤ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯍꯨꯛꯇꯕ ꯃꯤ ꯃꯥꯜꯂꯝꯃꯅꯤ ꯅꯠꯇꯦꯍꯦ ꯃꯗꯨ ꯂꯥꯅꯤꯀꯣ ꯉꯁꯥꯏꯒꯤ ꯅꯪꯅ ꯐꯨꯊꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯣ ꯈꯨꯜꯁꯤꯗ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯅ ꯀꯟꯅ ꯅꯥꯕ ꯉꯥꯛꯇꯅꯤ ꯐꯨꯕꯤꯅꯕ ꯂꯩꯇꯕꯒꯤ ꯅꯥꯎ ꯆꯥꯎꯔꯕꯅꯤ ꯅꯤꯁꯥ ꯆꯥꯕꯁꯤꯡꯗꯨꯅ ꯆꯥꯗꯕ ꯅꯉꯣꯟꯗ ꯐꯨꯔꯤꯅꯤꯅꯦ ꯍꯦ ꯅꯠꯇꯦ ꯅꯪꯁꯨ ꯃꯣꯏ ꯌꯥꯝꯈꯤꯕꯩ ꯇꯧꯕꯅꯤ ꯀꯥꯏꯗꯒꯤ ꯑꯩꯅ ꯑꯃꯗ ꯀꯤꯟꯅ ꯊꯤꯜꯂꯤ ꯅꯥꯀꯟꯗꯒꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯁꯤꯜꯂꯛꯏ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦ
อุปายเล็กแต่บกี้ไอ้ยังไงกันบิวนั่นเราเลยแต่นะเดี๋ยวนั่งก็นั่งแต่ได้ดูกันดูก็เฮ้ยมากิมคุมดีเบลานี่มิสิเดี๋ยวไอ้กิมทวันอีเต้ากี่ดีดูว่าใกล้เด็กอยู่อีดูสารเด็กนี่โอ้คุณสิเดอร์มารีมาตากันเลยได้เด็กดูกันนั่งเด็กก็ได้สิลิบดูสู้นุ่มดังเทงกันสิดาไงก็เซตประสิบเดลิบสิเสียงให้นั่งกิสิก็ได้สิลิบไอ้คุยคุณสินะสู้อร่อยบันนี่สิเด็กกิสละดีจริงนักตั้งไงเนี่ยข้างหน้ามันสู้กันนับแต่เลยที่ให้ใครโดนนั่งจะลิสิบะกันน่าสู้ทุกนาเดบัตทวันดูนะปากขันหังนักประดุดาดูฮักดูป้าออยระบสู้ป้าพวกนี่นุ่งสิเลยงั้นใส่ดูป้าทบนะมีพูนักกีบกิมีหูดูคุดักสิดามังค์มามีตะกี้มาปีตับนาตาเลยยมตะกี้กันนารักตกนักปนิเฮ้ยชูอามุขันนัดจักรอะไรให้มีอะตัวชีบซัมระคงสิดาปูไม่กี่ดาอะตุมลักปนิก็ยังมารุกี้กันนาริดไอ้คนได้ไปยาร์ดีให้ทวารยี่มาพัมดาวารีสิงดูตับนาลอยในลิทุเรวารีดูตาบดูทวารดูมาตั้งอิสระซาเด็กให้มาปีตารักกับไปอะดูดีสัตย์นั่นเอาไงดียุ่มดูเด้อยาววันเลยรำมันนี่ไอ้เรื่องช่างงำนุ้ยน่ะมานี่น่ะตัวบิมเลยด้วยฟูปีจระก็ฮัตตัวยาดรีสิไอ้กี่ทุ่มวยเสียบังคับลัดเทรมยี่ห้อเห็นนังสมกับตัวไม่ได้กับจ้ะอะดูก็นังนุ้ยน่ะทำไมกับผู้บังคับเด็กให้กับบิบกับปากกันเลยไอ้สัตย์เฮ้ยไงคนที่สามีน่ะสิวารีลีบยาบันลีระก็ไอ้หุ่นดูมันก็สลิดดูกันกี่ตัวฮะไอ้กี่กายระเบิดทำไมเสียกันนั่นเทมซินตัวโยบะเฮ้พากีตัวบุญนี่อะดูลัวนั่งไอ้คุยดูนั่นเลยละสิตันกันรอลัวนั่นสัตนะทวารได้ยังเลยทวารสุยังเลยงั้นสิได้เทงนะบะมาหักนะมีนุ่งสีสาวนะมาคุยได้เลยละสิให้รักประดุดะการีคุมด้วยนกขังสติอีมากับป้าบกไอ้กับขักเลยบันนี่อีน้องนุป้ามาเลยนะปิดลีกันเดอไล่ทุกปดกี้กันบังงำคิดอดุมทักตะกากไอ้สุงสินั่งนักกันวิรัมจบดีการัมบุษยว่างางอีกาเดอไอ้คุยถงกันก็โอ้ยเห็นตัวสัตว์เกตัวฮีเราสังสิไอ้คุยถงกันนี่สิเราทวารน่ะลวงกิมาขุดตัวไปรักสิงสิลีลวงอ่างมาสามากุมน่ะทวารกิมาขุดตัวยาละกันนักคุยมาป้าบ่อยเนอไอ้เลี้ยงนี่กุยดนักดุมสักครู่ไอ้สู้ไอ้คิดตัวเป็นสักครู่อัสตานิ่งดีก็ชุ่มหายรวยอีมาดเนี่ยอีน้องดูป้าสิขีบดูแล้วมีเดชละกันเลยนะมันตะกี้ไอ้เนี่ยพาร์อินเนี่ยหายดูเราก็ชุ่มหายรวยบ่ไอ้คุยมาดิพังซะเนี่ยยังพามันนี่ป้าสุภาพนี่อีบ้านนักเรื่องงำเสบขักตันเล่าสิทว่านั่นสิ่งนักสังเลยหายบกตัวบกะมามากับมาป้ากันดูมังกรดับพัมดูนะมาจ่าหลักปังไงดูเลยดำมีมาป้านังบูนัสานุป้าดูอาศัยเผาที่ยิงสู้หายบันนี่เฮาสิกเสียเพียงละบันนี่มีดีซักซากับตุ้มได้แบบมันเนี่ยบะก็ตัวเรื่องนังสู้ซักซาทุกคนกับตุ้มมือรดนะมาเสียไอ้สารตันนั่นเนี่ยไอ้กิมาสิงอรังบุตรลักกันนี่เสียงเสียมาทำสิเทงเจนเครนัสานุป้าดูเฮาสิเผายุ่มได้หลักทริบสีอาภาพมันกับพามีครับระมุตยิงกุศลให้วานี่มาปะสิรุมนับมันมันนังบอกก็รีนึกปีนมาสิบนั่นสั่งนับปะต้องยำสาวระบุอ่างงังซาดงเนออาภาพดงพาเลยที่ตารินี่ฮะนั่นสั่งนับปะนัดทงเกาเด็กสังเกตสิมานี่มาตุนั่นสั่งนับปะฉันอ่างเอามันมาสิไล่บุตรละไก่โนมาสู้มาตุ้งดิ้งเลยให้คุมตันมาปะมาตุ้งดิ้งเลยอีสิบุตรโอยนั่นสักนัดระกะนุปีเสเลยสักสมจริงนะคะเละบ้านสุดเที่ยงละเป้าหันสิเล็กทริเซนุปีเซียนมาสัตว์มาสวยทั้งอ้อยรังกันนี่มาป้าน่าซานุป้าเซนุปีเซียนเลยนี่ขบายตัวนี่สิเดียสัตว์เหล่าเฮ้ยยี่มากับป้าบอกสิมังกรเดอไอ้ไงดีมาเลยที่นึงงังแล้วก็ตันทรกจึงไงสิเดอจัดเครือเกมีนังวะทว่านุ้ยมาสิยำสาวสุมาดิมาคว้างกับเมียเลยก็เลยไอ้สิเลยถ้าดูสิสง่ายควายเป็นไอ้ยะมาคุณสินานทุกขีดเลยยี่มาป้าอับดุลลาเสียนขีดเลยมั้ยอับดุลพามินสิเล่าฮ่าเสียนทุกขีดเลยเฮ้ยนั่งบูมาซาเนียแต่มันนุปีพาระกันหลักแล้วไรวานี่เฮป้าเล่าให้พารุสิเล่าลวงน่ะเสียนกิเกตเอาบุดูมาคุยหุ่มสังกันพาระกะมังกรตำน่ะสิงจะเลยทวารกิมาปาดีลวงอุบดาขังละกะมาคุดไปรำบุดูถ้าดกตุน่ะมันนิงดันดูอีโอ้ยมาลาบันนี่สิดีก็อินุตอริสินะไอ้กิสานุปาสิดีอามอมสิลักตัวเดอลาบ่อยนี่สิละปะอีบุงอ่ะก็อินุนั่งตอริสินุปีสิละอีระนะให้ระกะมาซากะพะบะว่างสาวบุนุป้องพาระกะไลสิกระไม่ตอริปะป้าบก็อินุนั่งงานดูปะสินุปาสิไอ้นี่ก็ไม่สิลักตุนุสุยายว่าคัลกันนุปาอินะบูนุปาพุสิลักกะอีมานะบันนี่อันตุโซเฮาสิกะเทงนะระฮะเฮาสิกะตะเทงนะระกะยุ่มนะสังมินะระอิสินะคำดาวรินอยมี
ꯃꯉꯥꯜꯒꯅꯦ ꯑꯩꯒ ꯂꯝꯄꯥꯛꯇ ꯅꯤꯁꯥ ꯆꯥꯕꯁꯤꯡꯗꯣ ꯐꯨꯒꯦꯅ ꯆꯪꯉꯨꯕ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯑꯣꯏꯅ ꯐꯨꯗꯔꯛꯄ ꯃꯉꯥꯜꯗꯤ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯈꯛ ꯉꯥꯏꯍꯧꯔꯦ ꯑꯗꯨꯗ ꯏꯃꯥꯟꯅꯕꯁꯤꯅ ꯀꯟꯕꯤꯔꯛꯏꯅꯤ ꯃꯥꯅ ꯀꯟꯕꯤꯔꯛꯑꯝꯗ꯭ꯔꯗꯤꯕ ꯉꯁꯥꯏꯅ ꯑꯩꯁꯨ ꯃꯊꯛꯇ ꯀꯥꯈ꯭ꯔꯅꯤ ꯏꯃꯥꯟꯅꯕꯁꯦ ꯌꯥꯝ ꯐꯕꯅꯤꯃ ꯑꯩꯁꯨ ꯈꯪꯗꯦ ꯃꯥꯏ ꯃꯑꯣꯡꯁꯤꯗ ꯁꯨꯝ ꯐꯕ ꯃꯥꯜꯂꯦ ꯂꯨꯋꯥꯡ ꯀꯧꯕꯅꯤ ꯁꯍꯔꯗꯒꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯂꯥꯞꯄꯤꯅꯤꯀꯣ 이붕어 루왕 ꯅꯪꯗꯤ ꯀꯔꯝꯃꯥꯏꯅ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯇꯥꯅ ꯂꯥꯛꯏꯕ ꯍꯋꯥ ꯇꯣꯡꯉꯒ ꯂꯥꯛꯄꯔꯣ ꯑꯩꯗꯤꯅꯦ ꯃꯣꯏ ꯍꯋꯥ ꯒꯥꯔꯤ ꯀꯥꯏꯗꯣ ꯑꯃꯨꯛ ꯐꯥꯎ ꯇꯣꯡꯗ꯭ꯔꯤ ꯍꯩ ꯅꯪꯅ ꯌꯨꯝꯗ ꯆꯠꯄꯗ ꯏꯃꯥꯕꯨꯁꯨ ꯈꯔ ꯄꯨꯕꯤꯌꯨꯗꯅ ꯍꯋꯥ ꯒꯥꯔꯤ ꯇꯣꯡꯕ ꯐꯪꯅꯕ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯏꯃꯥ ꯃꯤ ꯃꯌꯨꯝꯗꯒꯤ ꯈꯠꯅꯔꯒ ꯂꯥꯛꯏꯅꯤ ꯌꯨꯝꯒꯗꯤ ꯀꯩꯗꯧꯕꯩ ꯈꯠꯅꯔꯤꯕ ꯅꯠꯇꯦ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯣ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦꯗꯅ ꯏꯁꯧ ꯂꯥꯡꯅꯔꯤꯔ ꯃꯤ ꯅꯠꯇꯦꯗ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯆꯠꯂꯣꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯑꯕ ꯏꯃꯥ ꯕꯥꯕꯥ ꯃꯣꯏꯒꯤ ꯃꯃꯥꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯤ ꯑꯇꯣꯝꯕꯤꯗ ꯑꯇꯣꯝꯕꯤ ꯈꯥ ꯁꯦꯡꯕꯅꯤ ꯈꯪꯉꯕ ꯄꯨꯔꯥ ꯆꯥꯕꯤꯅꯤ ꯃꯥꯅꯤ ꯀꯨꯂꯨꯋꯥ ꯃꯥꯅꯤ 이몽 쌍라가네 너희기 와리도 리로 짜가 라마나 로이리 에이 싹 비리까는 와리도 리로라 마마 낭수 싹 나사노 빠나 말아이는 와리도 리저스 싹도 뒤로나부터 라올라 이몽 쌍아시 마코이도 싹콩다 뿌나 쌍레이 루왕디 마사로 떡펌 아마 이캉캉자디 타와나 와리싱도 마나 톡바 사질라가 빡이다 리실리 와 아헨마 여럭라간다 루왕나 묵 셈도이 Mama mapa anidi tawana wari libaduda mayaga karaka taduna leiri hera adudi masu henmali masanu pabu pokte na tati tawani hekta tawbadudi langaneba mi masanu piga nusina na wari sabaduda bu oida pada haizin bayabro ha natrane luwang saudi sawganu nakoi na matondo hatok ningi he nangsia aiga oiram labadi nan hatok narani nati aina nga idi mai nupaduni Masanupasida taina nganglaga mana tumina dum leiba ngamiduni aina sauningise yumnaga halunu aikhoidane ngai leithoi sasidi aikhoi thawanse mathanta leibada ngaudorabani nakhoini leiminarabadi khara pharedana is aikhoi pabsi yego luwangi mamangda ayolira paba kayam silage inu khangdi wa ima nangsu sattaw wari taraga dum lei hoine he ironge tawrambane ibunga luwangi wari tabada pungkaw he kaw 이붕와 루왕 알루마나 이런더리니 낭부 짜바 하이데드나 아무 하락가더리 잘라네 하이로이다 아도이수 이마 바바나 아동 까우르게 까워 이사나 까우링바 메헥다 까워 싹수 사락트라버니나네 라마나 로이람마니 사하르다기부 아이코이 훌시타나 콩나 라이네 마두 따바다 누가이따바나 로이네 마마 낭수 이세이다 신당강라마수 나쿠토 렘까누네 까리노 강데 Mama masanise pakrabadi zakat kyarai ba kai oi na ko thoga ni ngangnaraga leiduise khuttu su leptrabdi phadau satam ikoi loile saklam labani ngayak leiraga sak tokle thawan gi kada luwang makoi ani do tumba sangkri thawan gi mama ga mapaga su pothakri ahingi leirebi mahak na su luwang ma gi waraba misna ani do uithakri mayum natrabasu mapung phana makala na tumthakri nongalatli thabakan ba khunja sing oibana ayuki leisil thama maraktuda haugatnaduna sintha maikei pangba satnari luwangi mapasu labukta satkri mamana imungki thabak loisillaga mangolduda maifu tektuna lei thawan sumi kap thoklakpadagi haugatlaga mamai mamik taba thokri luwangdi nungaina tumduna leiri ayuki korau hanba masu chingyadagi ngangrana na thoklaklei thawan kada sanglei luwangna tumdu leiribdu ubada kari wakhaldagi no khangde sansarga tapna sanglei luwangsu mikap thoklakpada phamung kangthon manakta thawana san saraga kundura leirambaduda khangprek khangna laurai uima khangine kainu masini pasibu ngawrba kayoina urage adukana lakhodaidu thawan nang suba karandi phajan tai nakoi pabda ngawe hebdu chumlamdo wansi mihuga se ayokre kaidagi phamung manakta amuba ma leina pakalini kasaidagi dom tummaga leibaduda hingiba na yingbibai waningo adugasu aingondaga khangzilakta yar hegolo tumjana leranu noi sar masa gi hongnabi yahau thingbido tawranoba haujiktine khungangda leirebani na khungang masa oladaw hagolo o sajik phanmi noslo ithan chatpadali hoi adoisu sajik phan du tambi doini nang nai base aingonda kana doini kagino aise nang na thabak loi haijalladi aina phammaga ngai yaidana asibo khangdi luwang nok phe tawraga phamungdagi kumthakre mamai mamit taba loiraga
ทวานแกสมาพิโรยหงดกขันเลยมาคุยอันนี้ดูซาจิกพาลุนับทกเลยก็ได้แต่มุสตารีโนซาจิกพาลุเกแต่ท่านจะสรุปไงเนาะดูว่างเสียงร่างเดลักเป็นไงดิซาจิกพานุปูบีระเกให้รวนังบอกมาสู้ไอ้คุยจะดุมเลยเดี๋ยวดูนะจ๊ะไอ้คุยกี่มุ้งกี่มีวอลบันนี่เนอะปูบักให้ชุ่มไก่ดูว่างซาสิลอีมากังงังน่ารักเลยดิดูไม่จักยุ่งใครอีมาจักรู้สิละจักให้รักนานคุณลังกิเสียงปีรักปกิเลยบันอีกเอาบุกเอาดูว่างไม่รำก็เสียลงทุกหลังเล่นหอยปดพมตะกี้ตันจ่าซานะทวานโดยมุ้งตะกี้เสียลงทุกแล้วก็ทุกเลยมาม่านะมาคุยอันนี้มานำนำบีเลยดูว่างดีมานำนำบีรักปดุดาปุกนิ่งขจิกนุ่งสีเลยทวานมาคุยอันนี้ดูทุกหลักเลยลำบีได้สุ่มหลักปดาคือกิมิยามนะดูว่างกับทวานกับหลักมินนะปดุดากันนาโนให้นะหังในเลยหนูป้ามันเฮ้ยทวานมาดีกันนาโนน้ำมันน้ำรู้ไอ้คุยคือกิมซาดีมาเด็ดฮะนัดยี่กุระสารเด็กนี่ไอ้คุยจะดมเลยนะด้วยเนี่ยคงกังมาสาวละด้วยนี่คือกิเลสามีคราดีอีรังของนรนี่ดอน้ำมันน้ำสิเสนนะเจ้าโกมาสักกับจะมาลิไอ้สามีนั้นพาบีขี้เสนี่ให้ก็อินไว้สิไอ้เดียมที่เราบุกระที่เด็ดนักคุยนี่สัตว์มีนบันดีน้ำมันน้ำสินะคราขสิเคนโรน้องสุ่มตัวเยี่ยมเนี่ยทวานดูดูว่างเด็กก็พัดยิงเลยดูว่างสู้อีกใครรับตัวระกะทวานกิมาไม่ดูมาคุณนับไประกะเลยทกขันเลยมาคุยอันนี้ดูวันนี้สันนระกะสุ่มหลักปนะคุลไตนบดาหลังเลนห้อยนับพัมลีแบบปวดพัมตัวยกสิลักเลยอันนี้ดูสังลักละกับพัมทวานนี่งานเบียตันสักอาซาบอยนิสักเฮาซิกตัดฮาดาบดง่ายรีบนี้พงกับสารีบนี้กสิดีอีสานุปีนะหูใบระคังเด็กตันจาบลักประสิงสินะฮาวอีสเนบอมุกตัวบะอิสตาทวานอีมากิเสียเอ็งวันทักษณะระกะนุ่งตีกีตันหวนด้วยเตารีนี่ไอ้นะหูบดีอดุมซาดันเลยนะระบนี้ไอ้กี่มหุดสิลกะอีสานุปีนะมุกตันหูบสูไก่สูไก่เดียดนัดระนิทวานมานี่ในซาบินตันหูระดีมีสุยามหลักไปเห็นด้วยนุ่งทิลเดอร์มูรากะโดนุ่งเงินด้วยหูทั้งนับคูดกีมียามหุบกะหลักจับไอ้สิบิกีมาสิทวานสินะงังทรกุวาสิบให้มาอามาสินะกันนานไอ้คุยคือมีดีมาเดียดาทวานทั้งกินน่ะเต้าโรสิมาสักครั้งจับน้อยกันกระรังนุ่มดังเดอฮัลลักมีนาบดูปาดูนี่อีมานาบันนี่สารดกีไอ้คุยได้เลยนะด้วยให้มางารังเดียมารักตุดามาสักหูเจดนะเฮาสิอุบดดีกายาดิพัซาระคือป้าตนุป้ามาฮัลตนะมิงดิการิกวีบุงอ่ะดวงกวีนี่ฮัซมิงซุปฮัซทวานนั่งดิงารังลูว่างสินะคำลำเจบดีน้ำไม่น้ำมิดกาโตแล้วคัดปะมัดทยารวยให้ตัวอีวันตัวเขาดูรันดูดีเนี่ยมังเอาโดเทงเดิมมาพัมเดลูว่างเดพูนมาเนอะไอ้ฝุ่นดูมันเสียงขี้บกี้ยำการิบันเองหลังเล่นนั่งกี่โดตันเฮาริโดนุ่งพุลิไงบังงำใจลอยเด็กอีสังเสียคราสานบันเองลอยเองครับอาเซียไอ้เรื่องหลังเล่นนะดันเกอิสังกระดูกพุทโธเลยลูว่างนะมามีตัวน่ะให้เพชรยิงเลยหลังเล่นสู้ยิงเลยมาคุยอันนี้โดยมิจฉาเนี่ยหลังเล่นตาทว่าชาติยาระจ้ะลูว่างนั่งซาทับไทยจานี่ก็ดูก็ยากดูก็เนี่ยนั่งกิตันสิโอ้ยอีสังสุอาตัยเดินลิกนับปีเรสูเอ็งวันดีไม่อามาไปยาบเขาฉันนี่ละกันเขาดีไอ้ฮับดูตารุกนี่ดูอีสุอีบ้านี่เอาหุ่มเย็นคิดว่าโอ้ยครั้งครับฮับอยู่นับบุงทวารกินเนี่ยพวกนับฮับอยู่ไอ้คุยกี่พวกเสยถังบักกะดูมยาวบีนี่มาหน้าแต่ไหนคุยกี่มาเตียงปังมีได้บักกะนาสุไลติเฮาสิกดีลูว่างสุไลระบันนี่เนอะมาหน่อยนับพวกทางถูกเจอนี่อินี่คุยกี่มาเตียงปังบักกะดูมาลอยตัวไอ้คนเด็กกี่มาหนุ่มมาซาพับสุเฮลิมหลังเล่นตันดูพุทโธรักแล้วก็ทำมีมากี่มาหนักแต่สังดูนับพัมมีแล้วดูกันลูว่างด่าให้เพชรยิงแล้วก็ให้เด็กตาทวารให้เจริญสูมาเตียงปังบีดงมีนัตตาลมาดีก็ไม่เต้าปะตัวมินน่ะตันจาระก็เลยดีบุทวานดูมองหาดาตับนักคุมเลยไอ้ดีตันเลียนให้ดีก็มองมันเดนะตับนักคุมไม่สิหลังเล่นตันดีตุมาสร้างสวยเจริญนะโนยุงกิทับกเลยบัดเถอะกูบุละอะดูกันนะทับกตัวผู้สาวเดินก็คุยบีกระสันนี่สกอยหน่อยดูนี่มองสิไม่สิยำลาดึกขันกินี่ขันเดทวานดีเนี่ยมาหนังงังนิ่งมาดงอะดงงังมันไอ้คุยดีเนี่ยให้นาราบันนี่นักไก่สุขันเดรนักคุยกิตันดูไปยาระโดรฮับพลักขี้เกทวานยานี่นี่ลูว่างอินจังดูกระคุยฮับปะเกหลังเล่นอินซังพุทโธรกปดูลูว่างน้ำมันในยิงใส่ทวานสุลูว่างกิมิดยิงดูอูรี
ꯂꯥꯡꯂꯦꯟꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯋꯥꯟꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯩꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯂꯛꯇꯧꯔꯤꯗ ꯏꯅꯦ ꯅꯤꯡꯊꯝꯊꯥꯗ ꯕꯁꯟꯇꯒꯤ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯝꯅꯤ ꯏꯪꯕꯒ ꯈꯪꯗꯈꯩꯅꯦ ꯋꯥꯈꯜ ꯁꯥꯒꯠꯅꯔꯝꯗꯣꯏꯅꯤ ꯑꯗꯣ ꯊꯋꯥꯟ ꯅꯪꯁꯨ ꯏꯪꯕ ꯈꯪꯗꯅꯕ ꯑꯃ ꯀꯣꯏꯍꯧꯔꯁꯤꯗꯅ ꯀꯥꯏꯗꯩꯅꯣꯗ ꯇꯜꯂꯤ ꯅꯨꯄꯤ ꯀꯣꯏꯕ ꯀꯥꯏ ꯑꯩ ꯍꯩꯅꯔꯣꯏ ꯇꯜꯂꯤ ꯏꯅꯦ ꯁꯦꯜꯁꯤ ꯂꯩ ꯋꯥꯠꯂꯁꯨ ꯋꯥꯠꯂꯦ ꯍꯥꯏꯔꯅꯤ ꯁꯖꯤꯛ ꯑꯝꯇ ꯄꯥꯜꯂꯨꯈꯤꯒꯦ ꯊꯦꯡꯈꯤꯕ ꯇꯥꯔꯦ ꯂꯨꯋꯥꯡ ꯅꯪ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯡꯂꯦꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯨꯋꯥꯡꯅ ꯈꯨꯜꯁꯤ ꯂꯩꯔꯛꯄ ꯊꯥ 3 ꯍꯦꯟꯖꯤꯜꯂꯛꯂꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯒꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯋꯥ ꯉꯥꯡꯒꯟꯗꯕ ꯃꯇꯝ ꯑꯃꯒꯤ ꯂꯨꯋꯥꯡ ꯑꯣꯏꯗ꯭ꯔꯦ ꯊꯋꯥꯟꯒ ꯄꯨꯟꯕ ꯃꯇꯥꯎꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯖꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯨꯋꯥꯡꯗꯨ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩ ꯉꯥꯟꯕꯤꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯊꯋꯥꯟ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯥ ꯅꯪꯕꯣ ꯊꯋꯥꯟ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯊꯣꯛꯂꯛꯏ ꯂꯩꯌꯦꯅꯦ ꯀꯩ ꯂꯩꯔꯒꯦ ꯁꯨꯃꯥꯡꯗꯅꯦ ꯐꯧ ꯈꯔ ꯐꯧꯗꯣꯛꯍꯧꯕꯅꯦ ꯍꯣꯔꯦꯟ ꯂꯥꯡꯂꯦꯟ ꯃꯊꯟꯇ ꯂꯧꯁꯤꯟꯕꯗꯣ ꯍꯩꯔꯔꯣꯏ ꯅꯪ ꯊꯕꯛ ꯆꯤꯟꯗ꯭ꯔꯕꯗꯤ ꯈꯔ ꯂꯧꯁꯤꯟꯃꯤꯟꯅꯔꯝꯃꯣꯏꯗꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯅꯦꯁꯨ ꯅꯨꯡꯊꯤꯜ ꯄꯣꯠꯐꯝ ꯊꯣꯛꯄ ꯊꯦꯡꯉꯦ ꯍꯣꯏꯅꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯆꯪꯂꯝꯗꯥꯏꯗ ꯆꯠꯂꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯋꯥꯡꯗꯤ ꯎꯗꯦꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯪꯈꯣꯜꯗ ꯂꯩꯕꯥꯛ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏ ꯏꯃꯥ ꯄꯥꯕꯗꯁꯨ ꯍꯥꯏꯌꯨꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤꯗ ꯐꯧ ꯂꯧꯁꯤꯜꯂꯨꯒꯦꯗꯅ ꯅꯪꯒꯤ ꯍꯥꯏꯔꯝꯗꯅ ꯆꯠꯄꯤꯗꯣ ꯇꯧꯅꯨ ꯏꯅꯦ ꯊꯣꯛꯑꯦꯀꯣ ꯍꯣꯏꯅꯦ ꯊꯋꯥꯟ ꯅꯣꯛꯂꯒ ꯂꯨꯋꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯍꯣꯔꯦꯟ ꯐꯧ ꯂꯧꯁꯤꯟꯕꯁꯦ ꯅꯪꯉꯣꯏꯅ ꯆꯠꯄꯤꯔꯨꯔꯣꯗꯅ ꯅꯪꯁꯨ ꯇꯥꯔꯝꯒꯅꯤ ꯍꯧꯖꯤꯛ ꯏꯅꯦ ꯉꯥꯟꯕꯤꯅ ꯍꯥꯏꯔꯝꯃꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯅ ꯑꯩꯗ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯅꯇꯟ ꯌꯥꯝ ꯇꯟ ꯃꯤ ꯂꯩꯖꯗꯕꯒꯤ ꯍꯥꯏꯔꯛꯏꯗꯣ ꯅꯨꯡꯁꯤꯗ꯭ꯔꯣ ꯀꯣꯛ ꯆꯠꯄꯤꯔꯨꯁꯣ ꯑꯩꯅ ꯆꯠꯄꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪ ꯆꯠꯂꯒ ꯀꯔꯤꯅꯣ ꯋꯥꯔꯤ ꯁꯥꯅꯤꯡꯕ ꯂꯩꯔꯁꯨ ꯃꯇꯥꯡ ꯆꯥꯔꯤꯀꯥꯟꯗ ꯁꯥꯍꯧ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩ ꯑꯩꯗꯤ ꯀꯩ ꯋꯥꯔꯤ ꯁꯥꯗꯣꯏꯕ ꯌꯥꯔꯦ ꯈꯪꯉꯦꯀꯣ ꯑꯩꯅ ꯅꯍꯥꯟꯈꯩ ꯍꯥꯏꯔꯣꯏꯅ ꯍꯥꯏꯗꯕꯅꯤ ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯗꯣꯛꯆꯔꯛꯄ꯭ꯔꯥ ꯌꯦꯡꯕꯅꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯅꯦ ꯅꯠꯇꯦ ꯂꯥꯡꯂꯦꯟꯗꯣ ꯄꯥꯝꯃꯗꯤ ꯅꯨꯡꯁꯤꯔꯗꯤ ꯀꯣꯛ ꯐꯣꯡꯗꯣꯛꯎ ꯌꯥꯗ꯭ꯔꯣ ꯃꯤꯅ ꯍꯟꯖꯈꯤꯁꯅꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝꯅ ꯂꯨꯝꯕ ꯌꯥꯝ ꯂꯥꯛꯄꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯋꯥꯟꯗꯨ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯅꯨꯡꯁꯥ ꯆꯪꯂꯤ ꯇꯧꯔꯛꯂꯤ ꯂꯨꯋꯥꯡꯗꯨ ꯇꯟꯅ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯂꯥꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯇꯞꯅ ꯂꯥꯛꯏ ꯁꯨꯃꯥꯡꯗ ꯂꯥꯡꯂꯦꯟꯗꯨ ꯐꯧ ꯑꯣꯠꯂꯒ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯏꯗꯨ ꯃꯊꯛꯇ ꯌꯦꯡꯈꯠꯇꯦ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯗꯨ ꯊꯋꯥꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯥꯏꯔꯛꯏ ꯇꯥ ꯊꯋꯥꯟ ꯈꯔ ꯉꯟꯅ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯐꯧ ꯑꯣꯠꯂꯤꯁꯦ ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯥ ꯈꯪꯗꯦꯗ ꯁꯤ ꯉꯁꯥꯏꯅ ꯂꯥꯛꯑꯝꯃꯗꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯋꯥꯈꯤꯗ꯭ꯔꯕ ꯃꯃꯥꯏ ꯑꯣꯟꯈꯠꯂꯛꯄꯗꯨꯗ ꯂꯨꯋꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯈꯪꯂꯒ ꯐꯧ ꯃꯊꯛꯇ ꯂꯣꯡꯅ ꯇꯥꯁꯤꯜꯂꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯂꯨꯋꯥꯡꯗꯨ ꯊꯋꯥꯏ ꯇꯥꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯃꯨꯛꯐꯥꯎ ꯅꯣꯛꯇ꯭ꯔꯤꯕ ꯂꯨꯋꯥꯡꯗꯨ ꯃꯕꯨꯛꯀ ꯄꯥꯏꯔꯒ ꯀꯟꯅ ꯅꯣꯛꯂꯤ ꯂꯥꯡꯂꯦꯟꯗꯤ ꯃꯃꯥꯏꯗꯨ ꯏꯀꯥꯏꯕꯗ ꯉꯥꯡꯁꯤꯜꯂꯛꯏ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯤ ꯇꯞꯅ ꯍꯧꯒꯠꯂꯣ ꯀꯩꯅꯣ ꯏꯄꯥ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯕꯨꯠ ꯑꯣꯏꯅꯒ ꯎꯔꯕ꯭ꯔꯥ ꯑꯩꯁꯦ ꯇꯥ ꯊꯋꯥꯟ ꯃꯥꯜꯂꯨꯔꯒ ꯑꯣꯏꯔꯝꯗꯕꯗꯨꯗ ꯈꯪꯕꯅꯤ ꯑꯩ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯊꯋꯥꯟ ꯑꯣꯏꯅ ꯂꯥꯛꯍꯜꯂꯨꯔꯣ ꯌꯥꯔꯅꯤ ꯌꯨꯝꯐꯥꯎ ꯇꯥꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯒꯦ ꯍꯥꯏꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟ ꯍꯧꯒꯠꯂꯨꯁꯦ ꯅꯨꯡꯁꯥ ꯆꯪꯗ꯭ꯔꯤꯀꯥꯟꯁꯤꯗ ꯐꯧꯁꯤꯡꯁꯦ ꯕꯣꯔꯥꯗ ꯍꯟꯖꯤꯟꯅꯕ ꯍꯣꯏ ꯑꯩ ꯕꯣꯔꯥ ꯂꯧꯊꯣꯛꯈꯤꯒꯦ ꯂꯨꯋꯥꯡꯅ ꯐꯧꯁꯤꯡꯗꯨ ꯈꯣꯝꯖꯤꯟꯗꯨꯅ ꯕꯣꯔꯥꯗ ꯍꯟꯖꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯕꯣꯔꯥ ꯃꯁꯤꯡꯗꯨ ꯄꯥꯏꯔꯤ ꯂꯨꯋꯥꯡꯗ ꯑꯃꯨꯛꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯕꯣꯔꯥꯗꯨ ꯀꯤꯁꯤꯟꯅ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯐꯖꯩ ꯍꯥꯏꯕ ꯏꯁꯥꯅ ꯈꯪꯖꯩ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯂꯣꯟꯅ ꯌꯦꯡꯉꯤꯗꯣ ꯐꯣꯟ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯌꯦꯡꯗꯦꯀꯣ ꯑꯩꯗꯤ ꯐꯧ ꯍꯥꯞꯄꯗ ꯌꯦꯡꯖꯕꯅꯤ ꯑꯩꯗꯤ ꯍꯥꯏꯖꯜꯂꯦ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯆꯤꯟ ꯄꯥꯠꯂꯦ ꯍꯥꯏꯅꯕꯅꯤ ꯑꯗꯨꯅ ꯑꯁꯦꯡꯕꯗꯨꯝ ꯍꯥꯏ ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯃꯑꯣꯡ ꯃꯥꯟꯗꯅ ꯍꯪꯂꯛꯇꯤꯕ ꯋꯥ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯨ ꯂꯥꯛꯊꯣꯛꯂꯒ ꯂꯨꯋꯥꯡꯗ ꯌꯦꯡꯂꯛꯏ ꯌꯥꯝ ꯍꯩꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜꯁꯤꯡꯗꯨ ꯐꯣꯡꯗꯣꯔꯛꯄꯁꯤꯗꯗꯤ ꯂꯥꯡꯂꯦꯟ ꯈꯨꯝꯐꯝ ꯈꯪꯗꯅ ꯏꯀꯥꯏꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯨꯛꯊꯔꯒ ꯂꯩ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩꯌꯥ ꯈꯨꯝꯗꯤ ꯀꯩꯝꯇ ꯈꯨꯝꯕꯤꯗ꯭ꯔꯕꯅꯤꯅ ꯆꯠꯂꯒꯦ ꯅꯪꯅꯁꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯁꯛꯁꯤꯁꯨ ꯎꯠꯂꯔꯣꯏꯒꯦ ꯆꯠꯂꯗꯣꯏꯔꯣ ꯆꯠꯇ꯭ꯔꯗꯤ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ ꯐꯧꯁꯦ ꯏꯊꯟꯗ ꯊꯥꯡꯖꯤꯟꯕ ꯉꯝꯃꯣꯏ ꯅꯌꯨꯝꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯐꯧ ꯊꯥꯡꯖꯤꯟꯕꯤꯌꯣꯅ ꯍꯥꯏꯁꯦ ꯀꯤꯖꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯤꯕ ꯅꯨꯄꯥ ꯑꯩꯉꯣꯟꯗ ꯆꯠꯈꯤꯅꯣ ꯈꯥꯕꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯤ ꯏꯀꯥꯏꯕ ꯄꯤꯒꯦ ꯇꯧꯔꯤꯔꯣ ꯑꯩ ꯑꯗꯨꯝꯕ ꯈꯟꯕ ꯂꯩꯇꯦ ꯑꯩꯅꯁꯨ ꯇꯥ ꯂꯨꯋꯥꯡꯕ ꯈꯟꯖꯕ ꯀꯨꯏꯔꯦ ꯅꯨꯄꯤ ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯅꯨꯡꯁꯤ ꯐꯨꯡꯒꯅꯤ
ꯑꯩꯅ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯅꯨꯄꯥꯅ ꯏꯃꯥꯡꯗ ꯅꯨꯡꯁꯤꯌꯦꯅ ꯈꯪꯉꯩ ꯍꯥꯏꯔꯗꯤ ꯏꯀꯥꯏꯕ ꯇꯥꯕꯅꯤ ꯑꯁꯤꯐꯥꯎ ꯈꯪꯗꯦ ꯑꯗꯨꯒꯁꯨ ꯅꯨꯡꯁꯤꯌꯦ ꯀꯥꯏꯅꯁꯨ ꯍꯥꯏ ꯑꯗꯨꯗꯤ ꯅꯍꯥꯟꯈꯩ ꯅꯈꯣꯏ ꯄꯣꯠꯐꯝꯗ ꯇꯟ ꯆꯥꯕꯗ ꯑꯩꯅ ꯌꯦꯡꯕ ꯈꯨꯗꯤꯡ ꯅꯪꯁꯨ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤꯗꯨꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯤꯗꯅ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯄꯪꯉꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯏꯪꯒꯤꯠ ꯃꯌꯥꯝ ꯄꯤꯔꯛꯑꯁꯤꯐꯥꯎ ꯈꯪꯕ ꯍꯦꯛ ꯉꯝꯗꯦꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯑꯅꯨ ꯃꯝꯁꯤꯟꯈꯤꯗꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯃꯥꯁꯨ ꯂꯥꯛꯑꯅꯤ ꯐꯧꯁꯦ ꯑꯝꯇ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯨ ꯅꯈꯣꯏ ꯏꯃꯥ ꯂꯥꯛꯀꯅꯤꯅ ꯄꯥꯈꯠꯂꯤꯔꯕ ꯑꯩꯅꯗꯤ ꯏꯅꯦꯝꯄꯣꯛꯇꯣ ꯂꯥꯛꯑꯀꯥꯟꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯇꯧꯔꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯝꯅ ꯇꯥ ꯊꯋꯥꯟꯒ ꯄꯨꯟꯄꯨꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯏ ꯀꯩꯁꯨ ꯀꯩꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯥꯡꯂꯦꯟ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯒ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯃꯥꯒꯗꯤ ꯂꯣꯏ ꯃꯥꯟꯅꯗꯕꯅꯤ ꯁꯨꯝ ꯐꯥꯒꯤ ꯈꯔ ꯇꯧꯕꯁꯤꯗ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯑꯣꯏꯅꯁꯨ ꯎꯒꯅꯨ ꯃꯔꯝ ꯃꯣꯛꯄ ꯂꯦꯝꯕꯗ ꯂꯨꯋꯥꯡꯅ ꯃꯃꯤꯡ ꯆꯠꯂꯤ ꯈꯪꯉꯕ ꯑꯄꯪꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯏꯗꯨꯗ ꯁꯤꯛꯏ ꯑꯌꯥꯝꯕ ꯀꯩꯅꯣ ꯃꯤꯒꯤ ꯃꯥꯏꯁꯤꯗꯕꯨ ꯑꯗꯨꯛ ꯀꯟꯅ ꯁꯤꯛꯂꯛꯏꯗꯨꯕꯣ ꯐꯧꯁꯤ ꯊꯥꯡꯖꯤꯜꯂꯣ ꯆꯨꯝꯅ ꯑꯗꯨꯝ ꯆꯪꯉꯣ ꯆꯥꯛꯈꯨꯝꯗ ꯀꯣꯠ ꯂꯩꯍꯧꯕꯅꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯂꯝꯃꯨ ꯑꯩ ꯏꯪꯈꯣꯜ ꯏꯁꯤꯡ ꯆꯥꯏꯔꯨꯒꯦ ꯏꯁꯧꯒ ꯈꯔ ꯂꯥꯡꯂꯛꯄꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯣꯃꯣ ꯅꯣꯛꯂꯒ ꯐꯧꯗꯨ ꯊꯥꯡꯖꯤꯜꯂꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯒ ꯂꯥꯡꯂꯦꯟꯒꯁꯨ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯂꯛꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯡꯂꯦꯟꯒ ꯁꯅꯥꯔꯩꯒꯗꯣ ꯂꯣꯡ ꯈꯣꯟꯕ ꯊꯣꯛꯂꯛꯏ ꯂꯝꯕꯤꯗ ꯊꯋꯥꯟꯒ ꯂꯨꯋꯥꯡꯒꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯨꯋꯥꯡꯒ ꯂꯥꯡꯂꯦꯟꯒꯅ ꯃꯃꯥꯡ ꯈꯤꯇꯪ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯊꯋꯥꯟꯅ ꯁꯅꯥꯔꯩ ꯅꯪ ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯣ ꯅꯃꯥꯟꯅꯕꯤꯁꯤꯐꯥꯎ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ ꯍꯣꯏꯅꯦ ꯅꯪꯕꯨꯗꯤ ꯅꯔꯩ ꯀꯣꯜꯂꯤꯀꯥꯟꯗ ꯅꯨꯄꯥ ꯐꯪꯉꯔꯣꯏꯅꯦ ꯅꯔꯩꯗꯣ ꯈꯔ ꯆꯤꯡꯊꯣꯛꯑꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯀꯣꯟꯁꯤꯜꯂꯒ ꯂꯩ ꯇꯥꯅꯤꯡꯗꯦ ꯆꯣ ꯑꯩꯕꯨ ꯂꯩ ꯌꯥꯝ ꯀꯣꯟꯕꯩ ꯃꯑꯣꯡꯗ ꯍꯣ ꯀꯣꯟꯗꯦ ꯀꯣꯟꯗꯦ ꯁꯨꯀꯣꯟꯗꯦ ꯀꯣꯟꯗꯦ ꯅꯪ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯤꯔꯗꯧꯅꯤ ꯏꯕꯦꯝ ꯋꯥ ꯑꯃ ꯉꯥꯡꯉꯁꯨ ꯀꯣꯜꯂꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯟꯗꯅ ꯂꯩꯊꯣꯛꯑꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯧꯅꯤ ꯁꯤꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡꯋꯥꯏ ꯈꯠꯅꯗꯅꯕ ꯅꯣꯏ ꯏꯃꯥ ꯄꯥꯕꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯑꯦ ꯀꯩꯑꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤꯗꯤ ꯀꯩ ꯁꯅꯥꯔꯩ ꯅꯪꯒꯤꯁꯦ ꯑꯩꯅ ꯁꯛ ꯈꯔ ꯐꯖꯕ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯗ ꯑꯩꯉꯣꯟꯗ ꯄꯥꯝꯁꯤꯜꯂꯛꯄ ꯃꯥꯜꯂꯤꯗ ꯇꯜꯂꯤꯍꯦ ꯅꯪꯁꯤꯗꯤ ꯑꯩꯉꯣꯟꯗ ꯉꯥꯎꯁꯤꯜꯂꯦ ꯅꯪꯅ ꯉꯥꯎꯔꯕꯅꯤꯅ ꯑꯩꯅ ꯅꯨꯡꯁꯤꯁꯜꯂ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯅꯠꯂꯤ ꯊꯥꯂꯨꯋꯥꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯁꯥꯎꯒꯗ꯭ꯔꯥ ꯁꯥꯎꯔꯣꯏꯗ ꯀꯩꯅꯣ ꯑꯗꯨꯝ ꯍꯪꯉꯣ ꯌꯨꯝꯗꯗꯤ ꯁꯨꯡꯆꯠ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯤ ꯁꯍꯔꯗ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉꯕꯣ ꯆꯠꯍꯟꯅꯤꯡꯗꯦ ꯁꯨꯝ ꯍꯪꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏꯅ ꯍꯥꯏꯔꯝꯕ ꯌꯨꯝꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯣꯏꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯉꯁꯤ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯌꯨꯝꯗꯨꯗꯗꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗꯦ ꯊꯋꯥꯟꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤꯕ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯤꯕ ꯃꯌꯥꯝꯁꯦ ꯁꯍꯔꯒꯤ ꯑꯩꯒꯤ ꯌꯨꯝ ꯐꯖꯕ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯏꯄꯥ ꯃꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯍꯪꯂꯛꯇ꯭ꯔꯕꯅꯤ ꯃꯈꯣꯏꯁꯨ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯕꯨ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯣꯏ ꯑꯩꯅꯁꯨ ꯃꯈꯣꯏ ꯅꯤꯡꯁꯤꯡꯗꯦ ꯅꯪꯅ ꯍꯪꯂꯀꯥꯟꯗ ꯅꯤꯡꯁꯤꯡꯂꯛꯏꯁꯤꯅꯤ ꯑꯩꯁꯨ ꯍꯪꯉꯔꯣꯏ ꯅꯤꯡꯁꯤꯡꯉꯨꯔꯅꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯕꯗꯤ ꯆꯠꯅꯤꯡꯂꯛꯀꯅꯤꯕ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯀꯥꯟꯗꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯁꯦ ꯏꯃꯥꯒ ꯏꯕꯥꯅꯤꯈꯛ ꯂꯩꯕꯅꯤꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕ ꯌꯥꯍꯣꯡ ꯏꯜꯂꯒ ꯏꯅꯦꯝꯄꯣꯛꯀꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯔꯕ ꯑꯉꯥꯡꯒꯗꯣ ꯄꯣꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯒꯗꯣ ꯑꯩꯅ ꯇꯧꯗꯣꯏꯔꯕ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯥ ꯊꯋꯥꯟ ꯍꯣꯏꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗ ꯂꯩꯁꯦ ꯍꯥꯏꯕꯅꯤ ꯋꯥꯈꯜꯒꯗꯤ ꯌꯧꯒ ꯍꯦꯛꯇ ꯁꯥꯒꯠꯂꯤ ꯁꯥꯒꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯣ ꯅꯣꯏꯅ ꯂꯨꯍꯣꯡ ꯈꯣꯟꯗꯣꯏꯁꯦ ꯀꯥꯏꯗꯩꯅꯣ ꯄꯥꯠ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯒꯤ ꯈꯣꯟꯗꯣꯏꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯐꯥꯅꯕꯅꯤ ꯉꯥꯒꯅꯦ ꯃꯌꯥꯝ ꯂꯩ ꯆꯥꯠꯅꯤ ꯍꯣꯔꯦꯟ ꯌꯥꯝ ꯐꯥꯔꯗꯤ ꯊꯤꯟꯕꯤꯔꯛꯀꯦ ꯏꯃꯥ ꯏꯕꯥꯅꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯗꯦ ꯍꯣꯔꯦꯟ ꯉꯥ ꯂꯧꯕ ꯂꯥꯛꯑꯣ ꯂꯥꯛꯀꯦ ꯊꯋꯥꯟꯒꯤ ꯃꯃꯥꯁꯨ ꯉꯥ ꯇꯦꯛꯄ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ ꯃꯣꯏꯗꯤ ꯂꯧꯕꯨꯛ ꯆꯠꯄꯅꯤꯅ ꯐꯥꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯊꯋꯥꯟ ꯏꯕꯥꯅꯤ ꯍꯥꯏꯔ ꯉꯥꯅꯨ ꯌꯦꯟ ꯁꯟꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯃꯤꯀꯨꯞ ꯑꯝꯇ ꯆꯪꯗꯦ ꯇꯨ ꯑꯁꯤꯅꯤ ꯄꯥꯠ ꯃꯆꯥ ꯍꯥꯏꯗꯣ ꯃꯌꯥꯝꯁꯨ ꯉꯥ ꯐꯥꯅꯔꯤꯁꯤ ꯎꯔꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯃꯌꯥꯝꯁꯤꯅ ꯎꯔꯗꯤ ꯑꯃꯨꯛ ꯂꯛꯅꯔꯅꯤ ꯆꯠꯍꯧꯔꯒꯦ ꯉꯥ ꯃꯌꯥꯝ ꯐꯥꯔꯧꯀꯣ ꯍꯣꯏ ꯊꯋꯥꯟ ꯆꯠꯂꯁꯤ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯄꯥꯠ ꯃꯆꯥ ꯌꯧꯔ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯁꯣꯝꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯔꯤ ꯀꯔꯤ ꯁꯥꯟꯅꯁꯤꯒꯦꯅ ꯈꯜꯂꯤꯀꯥꯟꯗ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯁꯥꯟꯅꯔꯦ ꯂꯥꯡꯂꯦꯟꯁꯦ ꯉꯥꯏꯔꯒ ꯂꯩ ꯁꯣ ꯉꯥ ꯐꯥꯖꯧ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯌꯨꯝꯗꯅꯦ ꯊꯕꯛꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯅꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯝꯁꯤꯜꯂꯛꯂꯦ ꯂꯥꯡꯂꯦꯟꯗꯣ ꯆꯥꯛꯈꯨꯝꯗ ꯉꯥ ꯈꯟꯗꯣꯛꯂꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤ
ꯉꯥꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ ꯅꯪꯅ ꯄꯤꯅꯤꯅ ꯇꯧꯔꯤꯗꯨꯕꯣ? ꯌꯥꯝꯃꯤ ꯏꯃꯥ, ꯏꯕꯥꯅꯤꯒꯤ ꯈꯥꯏꯗꯣꯛ ꯍꯧꯔꯀꯥꯟꯗ ꯁꯤꯈꯩꯁꯤ ꯂꯦꯝꯃꯤꯅꯤ. ꯍꯩꯃ, ꯌꯥꯝꯃꯤꯅꯦꯍꯦ. ꯃꯣꯏꯒꯤꯗꯅꯦ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯈꯣ. ꯏꯃꯥ ꯏꯆꯥꯗꯤ ꯅꯤꯡꯁꯤꯡꯂꯀꯥꯟꯗ ꯆꯥꯗꯣꯏꯅꯤ. ꯊꯋꯥꯟꯒꯤ ꯃꯃꯥꯗꯣ ꯁꯨꯝꯕ ꯉꯥꯁꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ, ꯌꯥꯝ ꯆꯥꯒꯟꯕꯅꯤ. ꯂꯨꯋꯥꯡꯕꯨ ꯁꯤꯒꯨꯝꯕ ꯎꯀꯥꯕꯤ ꯉꯀ꯭ꯔꯥꯁꯤ ꯆꯥꯕ ꯍꯩꯔꯝꯒꯗ꯭ꯔꯅꯦ? ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ? ꯁꯍꯔꯗꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤ ꯑꯣꯜꯂꯕꯅꯤ. ꯌꯨꯝꯗ ꯍꯜꯂꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯨꯕꯨ. ꯍꯥꯟꯅ ꯆꯥꯕ ꯍꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯍꯩꯔꯕꯅꯤ. ꯃꯌꯥꯏꯕꯨ ꯁꯤꯡꯕꯣꯠꯈꯛ ꯆꯥꯗꯕꯩ ꯋꯥꯅꯤ, ꯑꯇꯩꯗꯤ ꯂꯣꯏ ꯆꯥꯔꯕꯅꯤ. ꯌꯥꯝ ꯈꯪꯉꯝꯃꯤꯗ ꯏꯆꯥꯗꯤ. ꯆꯥꯕ ꯊꯛꯄꯒꯥꯁꯦ ꯂꯨꯋꯥꯡ ꯃꯁꯥꯗꯒꯤ ꯅꯪꯅ ꯈꯪꯕꯅꯕꯨ ꯍꯦꯟꯕ ꯃꯥꯜꯂꯤꯗ. ꯆꯍꯤ ꯐꯥꯗꯧꯔꯦ ꯏꯕꯥꯅꯤ ꯈꯪꯅꯕ, ꯑꯗꯨꯅ ꯂꯣꯏ ꯈꯪꯉꯤꯅꯤ. ꯑꯗꯨꯒꯀꯣ, ꯍꯌꯦꯡꯋꯥꯏ ꯇꯥ ꯊꯋꯥꯟ ꯍꯣꯏꯗ ꯂꯩꯕ ꯇꯜꯂꯁꯨ ꯑꯩꯈꯣꯏꯗ ꯂꯩꯁꯤ ꯍꯥꯏꯕ. ꯑꯗꯨꯗ ꯃꯥꯅ ꯌꯥꯋꯨꯡ ꯏꯜꯂꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯔꯥ? ꯃꯗꯨꯒꯤ ꯂꯨꯋꯥꯡꯗꯨꯁꯨ ꯃꯁꯥꯒ ꯆꯥꯟꯅꯗꯕ ꯋꯥ ꯉꯥꯛꯇꯅꯤ ꯉꯥꯡꯂꯛꯇꯣꯏꯁꯤ. ꯊꯋꯥꯟ ꯃꯈꯣꯏꯅꯤ ꯌꯥꯝ ꯆꯥꯟꯅꯖꯈ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯠꯐꯝꯗꯒ ꯂꯥꯛꯄꯁꯤꯗꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯕꯅꯤ. ꯆꯠꯈ꯭ꯔꯒꯅ ꯏꯆꯤꯛ ꯆꯤꯛꯍꯧꯕ. ꯑꯗꯣ ꯏꯃꯥ, ꯇꯥ ꯂꯨꯋꯥꯡꯗꯣ ꯂꯥꯛꯑꯣ ꯍꯥꯏꯈꯤꯕꯅꯤ. ꯂꯥꯛꯑꯝꯃꯅꯤ. ꯉꯥꯁꯤ ꯄꯨꯔꯒ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯛꯎꯒꯦ. ꯍꯩ, ꯊꯣꯡꯒꯥꯜꯗ ꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯆꯪꯂꯒ ꯂꯧꯔꯣꯏꯌꯨ. ꯀꯅꯥꯗ ꯀꯔꯤꯃꯨꯛ ꯏꯀꯥꯏꯔꯤꯒꯦꯅꯦ? ꯂꯥꯡꯂꯦꯟꯗꯣ ꯉꯥ ꯀꯣꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ. ꯊꯣꯡꯒꯥꯜꯗ ꯈꯔ ꯆꯪꯂꯒ ꯂꯨꯋꯥꯡꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ. ꯅꯈꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯖꯥꯠꯂꯅ ꯈꯜꯂꯨꯔꯦ. ꯏꯁ, ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯕ? ꯀꯅꯥ ꯈꯪꯅꯤ, ꯑꯩꯁꯦ ꯃꯌꯥ ꯅꯨꯄꯥ ꯑꯣꯏꯅꯤꯡꯂꯝꯗ꯭ꯔꯗꯤ. ꯌꯥꯔꯦꯉꯣ, ꯏꯃꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯗꯨꯕꯨ. ꯁꯦ, ꯉꯥꯁꯤꯗ ꯂꯩꯔꯦ. ꯑꯦ, ꯌꯥꯝꯃꯤꯅꯦ. ꯃꯑꯣꯡ ꯃꯥꯟꯗꯅ ꯌꯥꯝ ꯐꯩ. ꯉꯁꯥꯏ ꯑꯩꯅ ꯌꯥꯝ ꯐꯔꯣ ꯍꯥꯏꯔꯝꯕꯩ ꯑꯣꯏꯖꯥꯠꯂꯣ? ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ. ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯒꯦ. ꯇꯥ ꯂꯨꯋꯥꯡꯁꯨ ꯍꯜꯂꯣ, ꯃꯝꯃꯦꯕ. ꯍꯣꯏ, ꯍꯜꯂꯒꯦ. ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯣꯀꯣ. ꯂꯩꯁꯥꯕꯤ ꯑꯈꯠꯄꯤ ꯈꯔ ꯂꯩꯕꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯝꯕꯤꯗ ꯆꯥꯕ ꯌꯥꯝ ꯊꯣꯛꯄꯅꯤ. ꯃꯣꯏꯒ ꯊꯦꯡꯅꯔꯒ ꯋꯥꯊꯤꯕꯨ ꯉꯥꯡꯅꯔꯒ ꯂꯩꯔꯅꯨ. ꯑꯩꯕꯨ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯕ꯭ꯔꯅꯦ? ꯀꯩꯁꯨ ꯁꯥꯟꯅꯗꯦꯗ. ꯏꯁ, ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯣꯠꯐꯝꯗ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤꯁꯤꯡꯒ ꯅꯣꯛꯇꯨꯅ ꯈꯦꯗꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤꯗꯨꯗꯤ. ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯤꯗꯣ ꯑꯩ ꯈꯪꯉꯝꯃꯣꯏ ꯈꯟꯕ꯭ꯔꯣ? ꯆꯠꯂꯍꯦ, ꯊꯋꯥꯟꯅ ꯂꯛꯅꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯅꯣꯛꯄꯗꯨꯕꯣ ꯑꯁꯤꯒꯤꯃꯨꯛ ꯂꯥꯟꯅ ꯈꯜꯂꯝꯃꯤ ꯃꯥꯜꯂꯦ. ꯆꯪꯉꯣ ꯌꯥꯔꯦ, ꯑꯩꯁꯨ ꯆꯠꯂꯗꯕꯅꯤ. ꯅꯪ ꯍꯥꯟꯅ ꯆꯪꯉꯣ. ꯂꯥꯡꯂꯦꯟꯗꯣ ꯃꯁꯤꯟꯒ ꯄꯩꯊꯣꯛꯂꯒ ꯆꯪꯈ꯭ꯔꯦ. ꯂꯨꯋꯥꯡꯁꯨ ꯇꯞꯅ ꯂꯥꯛꯏ. ꯂꯩꯔꯛꯇꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜꯁꯨ ꯐꯥꯎꯖꯤꯜꯂꯛꯏ. ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯖꯩ. ꯃꯃꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ. ꯌꯦꯛꯅꯕ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯅꯪꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ. ꯃꯤꯅꯨꯡꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯅ ꯈꯨꯗꯨꯝ ꯆꯜꯂꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯝꯂꯥꯟꯕꯤ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯨꯏ. ꯑꯩꯒꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ. ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯥꯡꯂꯦꯟꯅꯤ, ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ. ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯤꯕ ꯏꯃꯥ, ꯕꯥꯕꯥ ꯑꯃꯗꯤ ꯊꯋꯥꯟ, ꯅꯈꯣꯏꯕꯨꯁꯨ ꯑꯩꯒꯤ ꯏꯁꯥꯗ ꯆꯦꯜꯂꯤꯕ ꯏꯈꯦꯡ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯂꯩꯈꯤꯅꯤ. ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯂꯧꯒꯦ ꯂꯥꯛꯂꯕꯁꯨ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯀꯅꯤ. ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯊꯋꯥꯟ, ꯅꯪꯁꯨ ꯈꯪꯖꯅꯨ. ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯁꯣꯟꯗꯨꯅ ꯁꯛꯂꯤꯕ ꯋꯥꯁꯛꯁꯦ ꯅꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ. ꯑꯁꯤ ꯈꯟꯖꯗꯨꯅ ꯊꯥꯕꯜ ꯃꯍꯥꯛꯄꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ. ꯁꯣꯝꯗ ꯊꯋꯥꯟꯅ ꯃꯈ꯭ꯋꯥꯡꯗ ꯃꯦꯠꯂꯒ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ. ꯂꯨꯋꯥꯡꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯥꯛꯄꯗ ꯊꯣꯡꯒꯥꯜ ꯍꯦꯟꯗꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ. ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯅ? ꯍꯩ, ꯂꯨꯋꯥꯡ! ꯇꯥꯗꯦꯅꯦ. ꯂꯨꯋꯥꯡ! ꯍꯥꯎ, ꯀꯩꯅꯣ? ꯊꯣꯡꯒꯥꯜꯗꯤ ꯁꯤ ꯂꯩꯔꯦ. ꯀꯥꯏꯗꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯃꯁꯤꯗꯤꯕ ꯅꯇꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗꯒꯤ ꯉꯥꯎꯔꯒ ꯍꯜꯂꯦꯅꯦ ꯇꯧꯔꯤꯁꯦ. ꯏꯃꯥꯅ ꯁꯣꯝꯗ ꯉꯥꯗꯨ ꯉꯥꯏꯕꯗ ꯃꯌꯥꯒ ꯀꯣꯡꯒꯣꯜ ꯀꯥꯔꯒ ꯁꯤꯍꯧꯗꯧꯔꯦ. ꯑꯗꯨꯒ ꯃꯥꯅ ꯃꯣꯜꯂꯤꯒ ꯂꯥꯛꯑꯗꯅ ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯑꯁ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯀꯥꯟꯗ ꯏꯃꯥꯅ ꯉꯥꯏꯍꯧꯕꯗꯣ ꯂꯣꯏ ꯀꯥꯎꯔꯦ. ꯅꯠꯇꯦ, ꯀꯩ ꯋꯥꯈꯜꯅꯣꯕ ꯅꯪ ꯈꯜꯂꯤꯗꯣ? ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ? ꯑꯁ, ꯑꯗꯨꯝꯕ ꯌꯨꯝꯗ ꯅꯠꯇꯦ. ꯑꯩꯗꯣ ꯊꯤ ꯐꯥꯏꯅꯤꯡꯉꯕ. ꯂꯝꯕꯤꯗ ꯐꯥꯏꯁꯤꯔ ꯌꯨꯝꯗ ꯐꯥꯏꯁꯤꯔꯅ ꯈꯟꯕꯗ ꯃꯪꯉꯤꯅꯤ. ꯏꯪꯉꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ. ꯂꯨꯋꯥꯡꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯗꯨ ꯊꯋꯥꯟꯁꯨ ꯈꯖꯤꯛ ꯈꯪꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯕꯨ ꯍꯪꯂꯨꯕ ꯇꯧꯗꯦ. ꯁꯣꯝꯗ ꯁꯍꯔꯗꯅꯤ. ꯂꯨꯋꯥꯡꯒꯤ ꯃꯄꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔꯒ ꯂꯩꯔꯤ. ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯁꯦꯕꯥ ꯇꯧꯔꯤ. ꯏꯃꯥ, ꯇꯥꯆꯧꯗꯣ ꯀꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯗꯣꯝꯆꯥꯕꯤ ꯅꯥꯅ ꯈꯨꯜ ꯑꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯆꯠꯄꯗ ꯂꯩꯍꯧꯋꯦꯅ ꯍꯥꯏꯕꯗꯣ ꯐꯖꯅ ꯍꯪꯂꯒ ꯆꯠꯂꯨꯁꯤ. ꯕꯦꯝꯃ, ꯅꯪ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯅ ꯀꯧꯔꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ. ꯑꯩꯅ ꯐꯅ ꯉꯥꯡꯂꯁꯨ ꯆꯩꯔꯁꯨ ꯁꯥꯎꯒꯟꯗꯕ ꯅꯪꯒꯤ ꯇꯥꯆꯧꯅꯤ. ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯅꯃꯥ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ.
Isa nupado mapaibusу yamna waraukhra mali ngarang aigi mangdasu urami aina laona kauba matamda hanna phau yenglamdana satkre waraukhre mapaibu yamna waraukhre ima halsu nahanongmadi aina kaithel satpada thengnai tasauda ma chatlaga thiba satkani haibani ainasu idom sabinadi khangmanina haikhibani nangdi nama halgi masakto kharmai khangiba tasawna yumda leringaida kaithelda lai isei tambagi tasawna thinbibado aduda su dum lai ima khoida aina haidoktabani masu ahibu yamna warauramgani handak mapok simagidi aigi irase kokpa ngamlaroi aibusu yamna warauramgani mara leitabi mabusu namdana mara lehan ikrabani mama mapagi pendau haisingdu taraga leina sunungaitana phamli sayol khara haukhre ayuktuda thawanga luwangadu sajik phali lambi mapandudagi nupi amana kaurai ibungho hana takiba khonjel oibaduda luwang phat leithorai mama apokpiduna mapi ira chena lambi mapaudu leplaga leirambaduda luwangsu sajik phalibadu hudoklamlaga lambi de senkhalai thawansu matung inarai ima gi bungho luwang takhoi maro mani atobidura luwangna natte haina makokto hai thawana ima ai thawan luwanggi mamanabani moidane ne leirisi imanabani haijaba khaktani isli naudona adum leiminare ima suloina khangi nadom sabina do khulchida insang thaba toina sali hai nangsu mana lakpa khudingi adum uyena wari sai nasanupina binadi khanglamgani na hairakpadagi chatlaga hanglubada siyawra isini isangadi kadai thengnariba kaithelda thengnayi napadusu kanna naba mali mama mapada kauba sasi hairubada lau yaroi ikaisi haiyedana wari sare laasu isaloida isandubudi yam uningi isorna tambiraga nongma thengna boisano thawana adoima aikhoidadi jangnintra ima pabagasu masidi thabak chati nakhoi ima hoi ga wari sanage nabu laini imasi ado noigi sajik phanbado loisilo asida potpham ama lei sidane ima leiramge loiraga dum la luwang hoima leiram thawana namong nubi leibini ko ayu yadro thawana namsim hoida imau su masak khangdokhrage nakhoi ni kuiranu ko mama du noklaga langlen hoigi potpham du sanglai cha thaklaga phammi langlen da su noklaga yengli nganbi na wari sare isebu thangnabu khudagiro nahan khai potpham se lakpasu ude nateda aisi sardagi lakpani noi khulda leiba luwangdo isanupan magu na bulakpani luwangi mamani hairakpaduda mama masani du yengnei langlena adudi ta luwangsu sarda saladoiro chaloi madi sasiyaroi mana leiriba yumduga sakhang maikhang nage haidana lakpani thawanga makhoi ani yam chana sakrabani khulsinasu thawanga sa manaba malai haidana laknarini kadaidagi ibungo luwangnaga mawong mandana phagi taropasidi nokloige kaina ngamba nate aigi isanu pase hanaga yamanadre hongle haiba pau tabada mama aisu adukki matik nungai sakhibani amuk phongdokjiba mana nasi isana phagi tauraga mayambu nokhalena tabasida pukningse hena dum nusire tanjaduda luwanga thawanga du sanglai luwangna ima chalasira hoi chalasi chagi sel piram kiki yari piramanu namong nupi hoidagi sa thakpabu kagi sel natroine ha aigonda bu hangjile inine masidi ba adudi ai sel piramdre ko mathang lakpadadi luhongbagi wari tanarasi ngasigidi salukiki hoi ise lehaure tabra ima nairemise luhonga kanda yau inaba phibda yomukiki ikai khangdabasidi kausinari ni kaina thusideso luwangdu noklaga senkri mama masani dusu noklaga lehawi kanasu miro leitraba langlen mama masagi ngaklau oina luwangna leikhibana mamasu adumak yabani luwang masu phagi tawjarabasu nongmata bebar kaiba thabak tawdi luwangi mama mapa sakna luna tawbiriba thawan amadi magi mama mapa nasu luwangbu chathaningde luhonglabasu makhoida sangna hongani hainai luwangi mamasu makhoigi waduda yakri matam khara leiraga langlen amadi luwangbu changna luhonglami thawangi sauraba ingkholdugi nakanda luwangi yum chauna tongana sadok pirami langlensu
ꯊꯋꯥꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯃꯅꯦꯝ ꯑꯀꯨ ꯁꯛꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯃꯃꯜ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ ꯃꯤꯀꯨꯞꯇ ꯃꯉꯥꯜ ꯄꯤꯕꯤꯔꯤꯕ ꯃꯈꯣꯏꯕꯨꯗꯤ ꯀꯥꯎꯐꯗꯦ꯫